Lakhipuronline puthok saba December ki tang tara hundoi yumsa kaisha numit ki Khomjinba Pao tabirase ahanbada marui Pao Barak Tampak ki mafam kayada marphumari suba nupilan ningsing numit pangthok nakre Jiribam ki nupilan complex ta nupilan ningsing numit ki thoram jinglem na pangthok ki CBSE na loba class 10 amadi class 12 ki board exam ki routine lauthokre amasung Tripura da nupilal numit kamari lenana Obhoynagar Purthiba complex da idan tawkre Haujik mapungoi Pao tabirase All Assam Manipuri Women Maira Paibi Coordination Committee Central Committee Headquarters Silcharna Silangduna Marfu Mari Suban Nupilan Ningsing Common Numit Sribar GP Community Hall da pangthokre Ningsing Common Numit asi Ningthemkhun Kangali Loitom Leikai Apunba Maira Paibi Lup Sribar Karong amasung Mamang Leikai Apunba Maira Paibi Lup Sara Leikai Maira Paibi Lup Sribar Awang Leikai Maira Paibi Lup amasung Sangom Sumpi Maira Paibi Lup na Chingba Maira Lup mangana yumbu oiduna pangthokhibani ayuki pung nipan tabada committee asigi president Khomjinba Ongbi Aruna Debina lupki phiral chingkhalaba tungda leikidraba ima singi saktamda leisu katuna ikai khumnaki ayuki pung mapanda delegate session haudoki session asida Khaidem Ongbi Bimbhabati Devi Vice President All Assam Manipuri Women Maira Paibi Coordination Committee Central Committee na Mifam Mapu aduga Rajkumar Sanahal President Athoba Ningsing Lup Lakhipur amasung Advocate Ngangom Ramakanta Singha Chief Advisor All Assam Manipuri Women Maira Paibi Coordination Committee na Saknairaba Mithung Singh oina daista phamki Ayuki pung taramathoi makhaida All Assam Manipuri Women Maira Paibi Coordination Committee Central Committee ki President Khomjinba Ongbi Aruna Debina mifam mapoiduna aphongba mifam haudoki mifamda namairakpam Buddhachandra Social Activist Jiribam W Luang Leima Secretary General Iramdam Kanba Punbalup Imphal Laren Lakpam Horilal Assistant Director Handloom and Textile Karingbansna Saknairaba Mithung amasung ikai khumnajaba mithung sing oina daista phamki mithung singda langyan khudul tamlaba matung mithung singna amatha oina maira chukatuna thoramadu haudoki Lily Music College Sribar Saralekai gi saisakpi singna sayoi saisaki Committee asigi President Khomjinba Ongbi Aruna Debina aikhoi masel gi marakta ani thokliba si punsinba gi matam ama soidana lakani khudakta hekta punsinba haibasidi araiba nate aikhoi masel gi marakta su amana ngangba amana saunadana basu mahakna appeal tauki ingthana bana aikhoi masel gi marakta amatoi bagi saktam sagalakani haiki Committee asigi Chief Advisor Advocate Ngangom Ramakantana Maira Lup ani asi punsinanaba yamna kana honarakibani adubu ngasi phawba punba ngamdana lairakhiba sini adubu aikhoi hojikti bhab khara khara tanarakle soidana punsilakani haibagi thajaba lei haina phongdoki Lakhipur East ki ZPC Kabrabam Anitasu Thoromasiga Marilena na wangangki Thoromgi manung channa akhanaba wangangloi oina Dr. Thokjom Babachandra Retired Professor Department of History JC College Silcharna ngasigi Manipuri Khunaida Nupilan Piba Itil Haiba Hiramasida Wangangladuna Nupilal Horakibagi Matangda Marik Jumba Wapam Kaya Tambiki Mithung Singh Nupilan Gamari Lenana Magi Oiba Wapam Singh Pongdognaki Mipam the Laukiba Warep Singh di Maira Lupasigi Annual Conference 2024 gi January Thagi Aroibada Natraga February gi Ahanba Chayolda Phamduna Marphumanga Suba Nupilan gi Mafam Lepthokpa Ngasigi Nupilan Ningsing Numit Asida Media gi Thongda Yauroroi Haikiba Maira Paibi Pumnamaki Makhoi gi awana thodok wathokta Committee asina cooperation pidaba Tiliba miyamna Nupilan gi mitam ama khinnabagi matangda atopa CSO singa phaminaduna thorang lokatpa sina chingba warep sing lauki Nupilan ningsing thoram asida lamdam kayadagi miyoi lising ama makhairomna trukya ki hairi yampuna hokibada hokre ado yasa launagi bado launagre kari dawraga phajagadabe haibasisu mayam panamba khanminasi aduga aina sa hajari sini mobile da whatsapp ta maton pakau ta taruga chatti ganu aduga kari no karai no ase khanminna ba matam oire kari gata hujiti jukche juk ama oira banina ikoi gi leiriba ngasigi laiba imai ben mayam se koi maira paibi da sagi mating thok na hingba aikoi gi ngasi thatlaga su aigi ngasi gi nupilan se jaw da bada de haidana laiba ima sin se mase thagat kan ngai ngam de thagat ayang na thagat ka mating leiba
ไม่ได้ไปบิ่งแต่นี่อิมานแต่นี่ให้ก็อาสิ่งที่ไอ้ทำเด่นนี้คนนั้นก็สิจะบ่าวไอ้อาหารช่วยเลยทำไปนะดุมเลยก็ต้องมาสุนัตเตะมาข้างมีรวนมายามมาทอดอีคนนั้นนะฮะมายามมันจะเชื่อมบัดนี้อาศิดาทำสิชุพิรังบัดบันนี้ไอ้คนกี่มาสิไอ้คนกี่อิรังนายทำนั่นเองสิมายามกินี่สมาสกินี่มายามน่ะสุ่มไปให้ปัดดูก็สัตย์กันบันนี้ตานามีนะกันบันนี้คนกี่สงสารปุระปะada lagi samsta da pergi organisasi da mari cuma khangba ni da bibi raga di pergi imai ben di mai apa di organisasi je kai doi dra mari cuma pam bumi naga da ai bawa pam sisu ai mayam da ponggok chani aduna mai annual conference din thada bama tamda koi loi na baton tawjar kani ta khai ngang se kai noi kan da cái mà tiền của mấy ra phải đi cũng rất rồi và topic chính là ngay khi hoàn thành những topic của ở đâu ai là tao vậy cái tăng này mong da cái gì nữa thúc tao không gì cái này cái đó Assam đó người bị cái nước tông đi hay là gì à cái này ngay khi bằng thứ gì na người bị làm hay là gì rồi người bị cái nước tông đi hay là gì mà sẽ cái này ngắt là phò về mà đấy cái này cái đó cái này sát rồi cái đó I got an MSU president during that. All Assam, all Manipur president during it. President during that. When Jiligi president during that. Ihan hana. Nupi ki namit to wasi. Ay na sila. Nupi ki namit. Ihan hana jili da nupi ki namit to wasi. Ay na sila. Ihan hana. Assam da simbasu. Ay yaw ay nupi ki namit simbasu. Assam da nupi ki namit. Akan juli mata ay yaw ay damlay kiyaw. Haluga matam to da. all amsugi president na ko yama dore na oya ekoni se pulla kanda Assam da amani jiri da nupi ki mission gi bese mari jona thorang lo se ai ne adu boy koi na har noming se mutak khama tung da nupi la na puthra to gra ga ne adu amu na hong na nupi ki ni puthre se ai kana na ya masi mai emon chamam na phol ai di madu cái bóng đâu là cái gì vậy ai mà xí ai chỉ dân khăn leo nụ pi cái này mình đại cái gì em chọn lấy gì vậy mà rồi nụ pi này mình cái nào nó xin được cái nào nó xin lấy nó cái gì nó xin được vậy ai mà xin mà vậy em chọn này là ai em chọn cũng là sản phẩm này xin nó phải cái hai nó mà nè nụ pi cái này mình xin cái này hay là thay thế xin lấy rồi mà xin cái authority mà lấy gì mà đâu bây giờ xin chia loang rồi nó hay khăn lắm mà đi ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯟꯅꯗꯤ ꯊꯕꯛ ꯁꯨꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯂꯤꯁꯤꯡ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯨꯂꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯊꯕꯛꯇꯣ ꯍꯥꯟꯅ ꯆꯍꯤ 10 ꯀꯨꯟꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯆꯪꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯊꯕꯛꯁꯨ ꯁꯨꯗꯦ ꯂꯥꯏꯔꯤꯛ ꯇꯝꯅ ꯂꯩꯔꯦ ꯀꯣ ꯂꯧꯁꯨ ꯎꯕꯤꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯐꯤ ꯁꯥꯕꯁꯨ ꯀꯌꯥ ꯁꯥꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯐꯪꯅ ꯇꯧꯔꯛꯏꯁꯦ ꯑꯁꯤ ꯄꯨꯝꯅꯃꯛꯇꯤ ꯅꯠꯇꯦꯗ ꯂꯩꯍꯧꯔꯤꯗꯅ ꯆꯪꯗꯕ ꯃꯌꯥꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ Army yang bersama kita hangai kuah, saya mari tadi. Wajah lawyer, later ada. Asum na sama jarak tiap mereka kuah. Adi macam tu, aji kita thapa sigal lawyer. Atai di ni kaya canggih tu riba. Adu ni kedua tu ada isya. Adu na, ekoi pisah baga, sana baga, lau su baga, ahum cita ni. Ekoi ni, aidi, ezor ekoi ni kedua ni whole yang kau jaga terus. Macam kerana memang degi, aku ini laibuk timur di tunggu degi, aku ini maya ni thoki, maya ni thok pasti kemai tu berada, masih ni maya ni thoki bagi wali dia canggih yang jauh problem yang lain, aduh ini nak macam sampai ni kerja raga, masih batang dah, aku ini 1994 degi, aku ini hukum kita lagi bermaya. All Assam Manipuri Women Maira Paibi Coordination Committee masih 1994 lagi lamdan masih makita ibai nil kantogi laksmi ibai nil kantogi shumang da huduk tiba tu ba program si nasi organization sibu kana gumakra na si program organization si macit tana tauna biang kan honati matam tu adubu tauraga sumado ako bada koina achumbana dum yoyoy ako ina dum all Assam Manipuri Women Maira Paibi Coordination je koina dum payowi adu watongan chagi ka kudara si apun Maira Paibi lupai na kuji udan mo na si kawisi adu ako matam tu yamna krak tongdana badu
माई पोजिशन लेप नद्रा माई प्रोग्राम की मोई तौने सुम तौना तुम चमी नहीं पुण्य याम कन होने हलमन लाई वगैरह लंदन सिगी हन होने बाई की माँ मनी ओबम गौरणी ओजा आई बिनोद अधिक ओजा गाड़ी बम दबदी मयाम सिंह ओजा कृष्णमोहन लाई वगैरह मयाम सिंह पुण्य याम कन होने लगे तो पुण्य बगी ngambagi kudong चाबद लेते मयाम ngasi maki nimisida pai maida pundadi agoi 12 December koi yawar lakhiur hai mayam amakak Facebook ta koi unije live thi bani पुण्य ma koi phone da bante kaino apun ma hai badi mayam punna ba ki thamoi mari se ku ai badi nuksi na ba hai base nak da nuksi ba yaro masi ma dei thamoi ya seng badi ai ni thamoi mano da ki tholak pa nuksi ba do madu hai gan ya koi ya pun ma lak to di base jurda besti mayam on hai tare kari maram ni jurda besti ai koi da nam da pha da meeting lag ni ba bi du lambi da that na hu ta hu lambi da thalaga kai ka do ba ai na si meeting laktre manung da ai imare ba ki lan gi ima gi nupi gi lan ni da ni hai dan lai ba adu gum laba ima sindu thatlaga ai na ngasi nu ai ngasi ato bo kal khan ma ga do madu kai gum da matam da oi po ai gi thamoi manung da gi ai gi thamoi manung di lak ni ga lai ai si ba ki da lai ni adu ai gi thamoi manung da gi la oi la bo ai gi da phang nei ka da ba aduna ngasi ai koi na ningan da ba lai ta na masih aku yang paruan kau ni masih puna masih aku ini masih ngapam dari handan thagat cari loina na aku ini ima ni se beni sorma mingoi da palle ama dia aku ini ima ibu koruna hai ni ima ni sisu ya na badale da balo isina usingi damakta asuk chamna wada na thawai na bontha hoi giba kaya nubi kunma thoi pa asam rifle ki sangin cha giba masih moi tu ga to wimel khangbo hoina nupa ki organization mayam ma lei bise masih punjal laga to bom thoktra masih koi khanda bom thoi moi na mayauron da ki thai na da ki akoi ni damakta wabi tu na la ba adoi ki na akoi na huji asuk cham na chaukhal lak 21st century loi to ba asi gi matam si ge su akoi na nupi ki mathak ta tonga ga hona ba se masih koi to goi si hai ba ki wafam se ai nupa ki samaj ta ai thamjaningi meeting kya da jahai bani ngasi la iba mayam ji jam chin na lakhi ba ngakani mayim gi mapuro ga macha puno maki maku manem seba to ma lakhi ba ngakani saram na da nang dre na thora ba mota ko machi phiji da tu chingda na mani loisan bagi da mako ese dumai to na lakhi ba ngakani maduna ngasi su ai koi ngasi gi thawra ma se aina yamna thawai jaw jai akoi maya pa bi akoi ge lupi dan ni thom kha saruk ya jero ena yo aina khoi ki jabadi ima ani pundi haiduna mayana saunari se aidi huji moina lak ta se ima ahum tholak ga jana ki ji ima ahum tholak da di apagi ahan ni bilan ingkum jadi singam ga champang mari ani su bani bilan ingkum jadi singam champang ku champang ahum su bani bilan ingkum jadi singam ni sing ani ga kulum doida ahum su bani bilan se ahum su ima gi oya jasi ai koi manipur da hoje sina onai sina handa ki lanpham sina chengum gi macha saudok pado adu dagi hena yamna saudok kre adu gi mara tu da amuchu nga sai gi lai ba mayam dana ni pa sing duna hai ba sing duna na ta no pi sing sina chu punjan ga da ni punjan dra ga di ya no hai dana to le ga bu punjan ga da ni hai ba do ma khoi do ji tonga na ma khoi ga gi mo ani hum thok re dagi amuchu hin le ma sing do Assam Manipuri Maira Paibi Apun Balup Ampalna Silangduna Marphu Mari Subanupilal Ningsing Thoram Udharbon Dalaiba Block Auditorium da Pangthokre Ayuki Pung Mapanda Lupki Piral Chingkhalaba Matung Leiki Draba Ima Sing Amadi Manipur da Thokliba Irang Asida Leiki Draba Singi Maphamda Haikat Lekat Tamnaba Matung Minute Ani Tumina Leptuna Leiki Draba Singi Atma Santi ki Damak Thoni Jakhi Thauramda Ampal ki President Beni Misra na President Udharbon Kendra ki MLA Sri Mihir Kanti Somna Chief Guest Amadi Guest of Honor Oina Mathang Sidna Dr. K. Lakhiton Devi Potharaba Principal Kasar College Silchar Surya Kumar Sharma Potharaba Principal DNN ke Higher Secondary Udharbon Ngasepam Sanahal President Amsu Thangjam Brojen President Maifa
Thokchom Bijayanti, Vice President Nupi Samas Manipur, Yambe Momon Leima, President All Manipur Jingmi Tami Apunma Nupi Lup, Tongbram Ibemcha, President Iripak Ina Chanura Luina Silon Amadi, Sangita Begum, President All Manipuri Muslim Maira Paibi Sangstha Nachingbana, Pambakta Laitenki, Thoromgi Horakpada Mitunglen Singi Mapamda Lengyan Kudul Tamki Lunana, President na Maira Chokatuna Apong Mipam Haudoki, Ampalgi General Secretary Bijoya Singhana Taram na Okpagi Warol Piki, Prabharani Sarmana Thoromgi Wahaudok Piki, Potharaba Agrip Officer Yumnam Indrababuna Nupilalda Maira Paibi Singna Lauri Pathodang Hyper Hiramda Wangangki Maira Paibi Lupasibu Thawai Haksang Yauna Sakot Piramba Ima Singh Amadi Oja Singh Mapamda Sol Amadi Citation Pidunai Kai Khumna Botki Mitunglen Singna Wapong Piraba Matungda Mipam na Laukiba Warep Singh Seram Herazit Advisor Ampal na Pathoki Warep Singh Adudi Ampalgi General Secretary Oina Oinam Bijaya Singh Bukhanba Manipur da Thokliba Kangluki Irangasi Athuba Matamda Loisinanaba Marilainaba Singh da Taksinba Loinana Athuba Matamda Santi Poraknaba Honaba Ampalgi Ming Asi Numidasi Dagi Haudana All Assam Manipuri Maira Paibi Apunmalup Haina Kangnaragani Haina Lebnaki Manipuri Loan Bu Assam Sarkar gi Associate Official Loan Ohenna Bagidamak Akanba Khongjang Sangsinba Ampalgi Unit Singh da Affiliation Certificate January da Pangan Asina Chingba Warep Singh Pathoki Thauramda Reception Committee ki Convener Nandita Singhana Thagat Wahi Piraba Matung Mipam Loisinki Mipam da Punna Maira Paibi Unit Kamranga Joypur Mongolpur Labok Palarbon Chandrapur Baskandi Taurang Leikai Rongpur Madurgram Moinarbon Badugor Pangram Bandor Borobandor Jarotala Gumra Jalalpur Jangoleikai Chingleikai Lamargram Salipur na Chingbadagi Ima Singh Punna Chamgarom na Sarukjaki Numidasigi Thauramda Oina Maniton Laisram Satyajit Panjobam Loknath Nepal Singha Kamini Singha Hemabati Devi Ima Sanathoi Elili Sukesini Singha na Chingba Miyoi Singh na Sarukjaki 1802 Makoy Mama le ba ko siba mai te chanra na kari makoy di bari ba ekoi imas ole ti makoy do ko na hangsi makoy pun siwali pasi ngasi atai pun mo kaw do asam ka nei ba mo na kasan nei ba koi di indu prabhaje pabung nge ngasi kana Ima Singh Amadi Akang Hayer Rabikre Rupilan Kita Khairaga Hoji Kasarda Nona Social Media Program Kiba Nupilan Matanga Wapon Se Seko Ya Bigi Se Gose Ya Ai Maila Central Committee Ki Hodoro Padegi Nasi Pau Dasi Narani Ba Kana Mana Matau Tare Nasi Pau Nami Ya Gani Original Jiribam District ki Oinasu Marfumari Subanupilan Ningsing Numit Ngarang Jiribam ki Babu Parada Laiba All Jiribam Maira Paibi AJMP Complex ki Nupilan Complex ta Nupilan Ningsing Numit Observation Committee Jiribam na Sinduna Mapung Phana Pangthoki Thauram da Jiri College ki Principal Rajkumari Sana Jaubi Devi Amadi AJMP ki President S Susila Devi Jimpal ki President Longjam Bimola Devi Waset Jiribam ki President N Nibharani Devi, Jimwak Jiribam ki President TH Jini Devi, WWOK ki President H Thoibi Devi, Amobha ki President Thokchom Priyadarsani Devi na mathang sidna athoiba mitunglen amadi mifam mapu oina sarukjaki thorom gi saruk ama oina nupilanda ireicha iramdam gi damak thawaina pontha pi khrabi thauna leibi ima singda ikai khumna duna haikat lekat tamki athoiba mitunglen oibi kibi Rajkumari Sana Jaubi Devina thorom gamari lenena wangang luduna matam adugi nupi singna nongmai chindol da leptuna lebak ngak tabaya de haibagi thauna adubuning singki loinana lamjing purel oina hizam irabon na nupi singbu punsina na bahona biramba amadi nupi singbu thauna hapiramba si mahakni haina phongdoki nupi la haidana ipuning singi bese masigi maram masi ikoi tongan ikoi jasingna takire asukuma matam masi hai matam masi da matam yo na ningsang nga nupilan kan mai na tawi nupilan kan mai na haude nupilan na si kai noi ai koi puna ma loi na tara ba ni madu dai koi na khanja ba hai ba tare hai ba di matam madu da lai ba nupi sing se atuki matik pangjai lai ni khai te ya na chammi lai da lai ra gi
mapung oiba italala na mapung oiba achen phambi imung manunggi awana da tubi adung manupi ngalta oina tawi mata mato nepi lai haiba mata leite nepi lai tambaya de nepal si thi ba haina bane dana adung ba hotar ba mata nepi singa duna adung thongna phana kallaba nongmai tingdoni mata sangin gi mapa chanaga ai khoi tong tawya de khile ka ngak tawya de hai ki thongna lingjen ko maduri ai khoi na abhoga dam ni se haiba mata masida nupi sing asi kanana karam haina makhoi thongna lingjen bibi bage hai tara ka di ai khoi gi lamjing puren oliba ai khoi gi irabot mabu ipa mabu sing na bangamde mahana mata madogi nupi sing se mami mamai pang na ba organization camera ni khatana nupi lari tamna na ba nupi chapna na ba nupi thongna happy ba se maha ne engineer doctor kyamna phoba nupi gi samas asida le ba nupi sing asina ngamora taba thaba ngatani hai ba thongna li je na se karam haina laki no hai ta na di matan madogi awama samas aduda All Manipuri Muslim Maira Paibi Sangsta Kasar Assam na silang duna marfumari suban nupilan ningsing numit Kasar Fuller Tol Multipurpose Hall da pangthokre Sangsta ki President Jubeda Begum na mipamapoy na pangthokiba thoramda Dr. Abdul Khair Chaudhary Assistant Professor SR College Kachar Dr. Y. Raj Bihari Singh Retired Associate Professor Nehru College Poilapul Ingudam Tarun Kumar Singha Retired Assistant Commissioner Custom and Central Excise W. Bijoy Singh Retired Assistant Teacher Nursing Higher Secondary School Amadi Dr. Sultan Ahmad Vice President BJP Minority Morcha Kasarna Mathang Sidna Saknai Raba Mithung Akhana Ba Mithung Amadi Ikai Khumnajari Ba Mithung Singh Oina Thoram da Saruk Jaki Ingudam Nilbir Singha Principal PK College Singirbonna Thoram Lanthok Piki Loop ki Advisor Khamnu Bibina Taram na Upagi Warol Piki Aduga Singirbon Maira Paibi Branch ki President Suraya Begum na Chahi ki Pautam Pathoki Thoram da Akhana Ba Wangangloi Oina Khaidem Ongbi Dr. Sagapam Merina Singha Assistant Professor Department of Manipuri Nehru College Poilapul Amadi Kabrabam Ongbi Anita Devi Jila Parishad Nongpok Lakhipur na Akhanaba Wangangloi Oina Sarukjaki December ki taranithoi nupilal ningsing thoram ngarang Tarapur Maira Paibi Committee na sinlangduna Tarapur Manipuri Posti Mandopta Pangthokre Thoramda Committee ki President S. Sakhi Devi General Secretary Binapani Singha Bagendra Singha Bonita Singha Ipungoton Sharma Krishna Kumar Singha Meitei Chambers of Commerce Assam ki President Khetrimai Umananda Madi General Secretary Okram Lakikantana Chingba Miyoi Kayana Sarukjaki Thaurumga Mari Leinana Wangangladuna Okram Lakikantana Mitei Nupigi Mathauna Maringjel Malemgi miyam na khanglabani hojik Manipur da thokliba irang asida ima iben Maira Paibi singla lauri pa thodang kaya gi matang da palladuna wafam kaya phongdoki Jaribon apunba Maira Paibi lup hailakandina silangduna marfumari suban nupilan ningsing numit ngarang thagun marup jaifa sanglen laisram khunda pangthokre Loop ki Piral Singhalaba Matungda Laikidraba Ima Singda Hikalekat Tamduna Ikai Khomnujaki Loop ki President Bimola Sarmana Mipama Poiduna Pangtokiba Apongba Mipamda Yumnam Komolenina Mithunglen Oiki Thauramda Saknai Raba Mithung Oina Nepram Monindro President Thagun Marup Jaribon Samjat Sabam Memcha Secretary Kil Koizam Sopon VP Manipuri Sahitya Parishad Assam UCM ki President Konthaujam Joychandra IPSA ki VP Khuraizam Athobana Chingba Sarukjaki Thauramda Jaribon gi ahal oirabi Maira gi ima singda lengyan khudol tamdana ikai khomna board ki loinana state level amadi national level gi sepak takraw gi coach amadi sanaroi sing amadi futsal gi sanaroi amadi coach gi mafamda su achamba khudol piduna haraute ama phongdokhi Itkhola apunba nupilup Itkhola Manipuri para silchana su Marfumari Subanupilan Ningsing Numit Itkhola Hari Mandir da Pangthokre Thauramda Laikidraba Ima Singi Mapamda Hikalekat Tamduna Itkhola Apunba Nupilup ki member sing amadi Khulgi Ima Iben Singalunana Numida si Pangthokhi Bontara Burda Laiba Maira Paibi Loop Mari Linthoingambi Maira Loop Voluntary Women Welfare Association
Ima Lairembi Mairalup Amadi, Saint Catherine Mairalup, Lup Maria Sina, Punna Silangduna, Bonterapur Auditorium Holda, Marpumari Subanupilan, Ningsing Numit Pangtokre, Ima Lairembi Mairalup Ki Ahal Oirabi, Ima Khetri Mayum, Kola Laimana Mipamapo Oiraga, Atopa Mairalup, Ahumgi President, Ningomba Mira, Laisram Angobi Amadi, R.K. Binoyana, Pambak Telingsinki, Loinana, Sinam Menjor, Naurem Junilal, Dr. Laisram Bisojit, Dr. Harongbam Rajmani na chingba miyoy singna mitung oiki. Thauram da saruk jakiba miyoy singna Nupilal gi ima singi kubam da Maira Amadi, Leisu Katlaga, Minute Amatumina Leptuna Mapugi Koya da Taunizaki. Matung da Lup Singi Secretary Mari, Mutum Haritombi, Ngangom Rebika, Harongbam Mani Kombi Amasung, Tokjam Pasot Tombina, Tauramga Mari Lena na Wanganki. Central Board of Secondary Education CBSE na Class 10 amasung Class 12 ki board exam ki routine ngarang lautokre. Class 10 amadi Class 12 animak lakliba February ki tang 15 dagi haugani. CBSE Class 10 board exam na March ki tang 19 da loisingani atuga Class 12 na April ki tang 2 da loisingani. Tripura da Marpumari Subanupilal numit kamari lenana ibudo puthiba lai harauba committee amasung Tripura Meitei Association Anina Sindunang Arang December ki 12 Oboynagar Puthiba Complex da idan topagi thoroma pangthokre blood donation camp adu hodokpagi thoromda Agartala Municipal Corporation AMC gi Mayor Deepak Majumdar na chief guest oiki. Tripura Lenga ki Mantri Sukla Charon Nautia, AMC gi Mayor in Council Hiralal Debnath, Councillor Santona Saha, NCC gi Lieutenant Colonel GR Sharma amasung NIT Agartala gi Assistant Professor Nongmaithem Anuradha Mithunglen oina saruk jaki. Thauramda Salam Nilojit amasung Akash Singhana President oiki. Thauramatuda NCC Lieutenant Colonel GR Sharma yauna miyoi tarani thoina I dan tauki haina Agartala dagi phangba pawa sina hairi. Apagi nungda nupila gi da makta kainom ta tawda ba yade haina thokla iba masigi emotion ase ai yamna thagache adugi da makta ne aina ai yawradi haina Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma, Chahi Anigi Advanced Diploma, Aduga Chahi Ahumgi Bachelor of Vocation Course Tambayaragani. Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course si Tambiba Haure. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chimbagi atenba matamgi oiba course ngi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lingsibirabu natraga mobile number 939573245 da of Honabiu Nungairaba Pao Kasar Pular Tolda Holistic Therapy Center ama hangduk chare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsim biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni Aroibada Maroiba Pao Amukhanna Barak Tampak ki mafam kayada Marpumari Subanupilan Ningsing Numit Pangthok Nakre Jiribam ki Nupilan Complex da Nupilan Ningsing Numit ki thorom jinglem na pangthok ki
CBSE na loba class 10 amadi class 12 ki board exam ki routine lauthokre amasung Tripura da nupilal numit ka mari lenana Obhoynagar Purthiba complex da idan tawkhre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare